Anouba Maiol amani haibada lamdam sigidamaktadi lalroidaba wafam ama oina Atoppa chaokhtlaba laibak singdadi tarai oithok charagasu lamdam sidadi eikhoigi nahasingna eikhoida Anouba Maiol ama oina uhanbiriba singgi manungdagi ngasi amakhak lokhachari asigumba Anouba Maiol asigi matangda kanagumba lamdam sibu hena yaifahanimba fauzaba miyoising inkhalakliba mahairoising mama mapasingna lamdam sigi Mahei Masin gi kanglona sibu ahongba awanba kharadi lakhaningli nongmagi chara tanjabana maroiba thaudang oijabi mamana mahak amadi machil manaw makhoi ahumgi Mahei Masin mafi marol tanatana mamanabagi mirak tilhanabasu honabiriba aduda makoina sumateng pangsinduna maram mokpa macha ama oina masamaki pandam su fangnaba honari I'll get it if I want it. Gotta make to myself a promise. I won't quit, keep going till I got it. I won't give up till I'm on top. Yo, no, I ain't the type to give up. If I do something, man, I do it till I get what I want. I turn a business out of nothing into something I love. I got a poker face, but honestly, I'm not one to bluff. I flip a switch, never miss, man, I always stay up. Don't let them see you, bitch, always have a plan to stay tough. This life ahead of you ain't easy, it was built to be rough. But that's what makes a personality, is tragedy, bruh. So keep your head on your shoulders. Now we ain't out here moving rocks, we out here moving boulders. Now we ain't getting posterized, we out here making posters. And we ain't got nothing to hide, we move forward like soldiers. You better wake up for the pay stub, or you'll pay up. Don't make love to the game, bruh, fuck the game up. Change up, rearrange stuff to your greatness. Famous for the way up, play the game, bruh. Never stop, I'll get it if I want it. Gotta make to myself a promise. I won't quit, keep going till I got it. I won't give up till I'm on top, yeah. You know I'm always honest, there ain't no way I'm ever stopping. I won't quit, keep going till I got it. I won't give up till I'm on top, I'm always flirting with pain, she like to hurt me and maim. I'm always working to change, but she's still lurking the same. I keep on building a dynasty while the haters be trying me. But they hate from inside, you see, hate themselves in society. So I let them speak quietly while my actions speak wider. See, they be hiding in privacy with the screen, oh the irony. To hate someone who's trying to be whatever they would like to be. We all feel the anxiety, we make our own rivalries. Yo, so where is all the positivity? I feel like we all just hate on everything, it's killing me. Thoughts build quick, causing different possibilities. Negative thoughts will cause different disabilities. So do better, work hard under pressure. If you got no time, work smarter than ever. Don't ever let them tell you that you can never. Ningombam Rasesori, I isin now, Marine, Isiama, Inaun Piama, I get on Panga. I was using in fact Alcolesta, Taya Kazeri. I know a cigar walk back at Bohor opposite. I young hour at the gear, them same service, them to like say. And do a Marpuna, a second cardboard duckator, same horror opposite 2015 by the horror. Hambaina, Masiga cardboard ki waxy. Paikalak horror, aina khangi madudi masigi wakse makadana dum semtharakpada aso so thabak paikhatpada yam nungai ne ba khange awdagi aina makatan dum semtharakpane aina semjariba sutche arrangement sut ai myan haibire do asengba sut maming di war machine sut kawre ada sengba di sutche ai gi wani saga ne awda inam pagi ningai taw angang ningai tawdagi magi wani semyo na haibdagi magi sut wani semgibne Suchi complete lore adu suchi aina happening wa pot adi mechanism ke la no hap ko di myam wa le do ai mathang sut ama sema ko hap ke na ma de ko na ko yam thada dum nei na ai si sem na to thabak su dum tawe khoi mama de hotel pham ni na ma gi thaba ingkhang mating pang ko la ai wak sim lo sen ho na rak pane ai si angang oi nga de gi layak pa se yam na pam ho rek yam angang oi na yam
class KG1 dai ka ba hobde ni imana singna oja singna dum school ni blackboard ka putho ga lai han khot pa dum hore angang oi ngai da advan do ga moina interest piak pa dum tuina dum makata dum taw sarak pa dai dum khoi lai kai gi competition gum machine khot pa dum yaw ba hore adu da gi dum ayamana painting competition lo yaw ra ai fan society club ki drawing competition ni ayamana first second third dum ta la sai khuding gi ai si sab khot pa je makhan dum ta ma laikhom na saba chungang da saba adagi boss na ki saba sem saba dum ta ma adu aina robot ki field sangak pa je the robot adventure na ngau da black and white tam ka yengi adagi second ni second himun chat la pa mi sam sa khul la dum robot ma sam sa dum sem hore adu dagi dum robot sim interest la ka matung na akhoi motor gumba adagi light gumba macam lem sem khot pa dum angau ni dum tame adugum gi electronics ko ba wakhal ga ingon phai aduga art ge electronics ki kai je pola robot si kaman to semak pano je robot si da art sang adagi science ki ki lei chi loin sang adu de robot si mayam sana robot sing je ai dum moina dum video thagat na pa dum yeng do aina mapum moina artsiga science ani si pula kanda tungan ba phaja pa am puthok ne je ai dum angang ngai de dum khala ba lai ko so robot sab ani si pulle je aduna dum sem hore aduna aina class 8 dai ka ma tam da ai robot ama han ba mai pa nam ka sa gi kaino the real stin gi noji boy na robot boxer am le ya au da han ba ai mai pa robot ai ge duna boxing ta tak tak taw de aduduna aham ai robot ne adui mathang da aina pam aina sem ge ne khan ma po sing je lai ne yek tho ga sumai ta rak pi sumai oirak pi je dum lai yek tho ga dum idea am matam da lai ye le sem ni si po si robot si ne adu sem ni bi robot si idi lai ne ye le du ne robot si ye le du ne du tar ma tung da wa on pu thor tu ne adu man to ga su ye wa se ya mana lai yek pa ga robot sem ma ji ani si chat pi na ne ai hujik isa gi sahi kun sujare aina mathang ai sahi mathang lak matam da aina tawning ma thabak myam lei ai si ayam matam da ming gi mataw dum tam ba sat le ham da ai si film yeng da Iron Man gi mataw si pa me adagi Iron Man sa phore aduga aina tawri mong si yeng ra ga aduga Atoppa ai like sing pa ba de kaino gi akhoi di atam mani na history dum theng na ba tare Leonardo da Vinci na scientist am le ya ma je lai ko so ba du mechanics ki au scientist ma tor sat pa ta adu ma gi lai si malem na khwai dai paw ba lai ko jo ba adu gi type ta sat ke ma gi history ai ha pe pa yeng ma si kamai hor ko no na adu ma na sa ba khoi pi tam ko ma tam ai lai ko ma tam je ai ha pe yeng adu ai ning khal le esmai tam ai ma tam ji ga ai tam ai si de ai nen khal le si de mangon hen aina wak si adugi ma dik malem na fa ba ngam ba wa am pusok ngam ne je si plan je ai ngon le je mai gi ma si kaya de horo khim no na yeng thoya aduga ai sina kaya de hawe yeng aduga imani si changdam na ra mai se hi matam no yor kan ai kai fo oi be kainom ni oi ne si isan ni khan je aina oi bi pandam do tak tham dra so kari nom ji ai tor ki ne je khan je ai se class 9 dai kar ko matam na larik si sagi larik si imadi pesa si lupa tara kun dum hotel phamni dum pesa si mama hai de dum tungsil la dum ai larik sing jilo ni san le je tuition tam no kho na ai angang tuition ki chat la kho la pesa si ta la tuition ni san tam ma tam no ho na je re ya man ni san lo ho na je re ai pun si da khwai nungai si imanap sing na ina phone pai ngai matam ni imanap sing na khara hai ber ke le moi social media hana pai mi sing na Facebook kum pai ba imanap sing le au na hai re nangi wak sing ye Facebook ta thagat la di mi sing na mai na hai ber ka ni khot pe ni mai na hai ba mai na idea khara ber ke le ngon da adi ma tung na ai 2015 class 10 dai ka matam dai je phone pai ho re adu da ai Facebook account le ba Facebook account da ai wak se sem dum that pa hore da mayam na dum support to bire dum nang wak se phajei kho le thuyok pa asawum mi lai to su mor ma pang sing na dum na dum support to be la de gi ai se wak se dum thagat pe lep te dum
ꯁꯦꯝꯕꯁꯨ ꯂꯦꯞꯇꯦ ꯊꯥꯒꯠꯄꯁꯨ ꯂꯦꯞꯇꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯋꯥꯛꯁꯤ ꯐꯅꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯛ ꯊꯥꯒꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯧꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯥꯔꯠ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯏꯁꯦ ꯑꯗꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯑꯃ ꯂꯥꯛꯑꯦ ꯃꯤ ꯑꯅꯧ ꯑꯅꯧꯕ ꯈꯪꯅꯕꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯛꯁꯦ ꯕꯤꯠ ꯂꯩꯈꯠꯂꯛꯄ ꯃꯇꯝꯅꯦꯕ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯁꯦꯝꯒꯠꯂꯛꯑꯦ ꯋꯥꯛꯁꯦ ꯑꯩꯅ ꯍꯥꯟꯅ ꯁꯦꯝꯃꯝꯕꯗꯒꯤ ꯍꯦꯟꯅ ꯁꯦꯝꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯨꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯔꯝ ꯀꯔꯝꯕ ꯃꯤꯅꯣ ꯑꯗꯨꯁꯤꯡꯗꯣ ꯌꯦꯡꯉꯒ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯤ ꯀꯩꯅꯣ ꯃꯣꯏꯁꯦ ꯑꯩꯁꯦ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤ ꯈꯣꯠꯂꯤ ꯑꯗ ꯅꯪ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯁꯨꯃꯥꯏꯅ ꯇꯥꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯩꯌꯦ ꯀ꯭ꯋꯥꯟꯇꯝ ꯖꯦꯅꯤꯛꯁ ꯍꯥꯏꯅ ꯑꯗꯨꯒꯤ ꯂꯤꯗꯔꯅ ꯗꯥꯔꯣꯏ ꯁꯗꯥꯏꯅ ꯑꯃ ꯂꯩ ꯃꯥꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯈꯔ ꯄꯨꯊꯣꯔꯛꯀꯅꯦꯕ ꯁꯥꯏꯐꯥꯏ ꯃꯨꯚꯤ ꯈꯔ ꯄꯨꯊꯣꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯗ ꯑꯩꯁꯤ ꯌꯥꯎꯅꯉꯥꯏꯒꯤ ꯃꯣꯏ ꯃꯤ ꯈꯔ ꯇꯥꯟꯅꯔꯒ ꯑꯩꯁꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯍꯟ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯩ ꯑꯗꯨꯒ ꯃꯣꯏꯗ ꯌꯥꯎꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯛꯁꯦ ꯑꯗꯨꯝ ꯊꯥꯒꯠꯄꯤꯒ ꯑꯩꯒꯤ ꯋꯥꯛ ꯈꯪꯕ ꯃꯤꯁꯤꯡꯅꯀꯣ ꯑꯇꯩ ꯀꯣꯁꯄ꯭ꯂꯦ ꯊꯣꯛꯅꯤꯡꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯅꯣꯏ ꯁꯤꯒꯨꯝꯕ ꯁꯥꯕ ꯍꯩꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯝꯇ ꯊꯤꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯟꯇꯝ ꯖꯦꯅꯤꯛꯁꯥꯗ ꯌꯥꯎꯕ ꯇꯤ ꯖꯤ ꯑꯃꯅꯀꯣ ꯇꯥꯔꯖꯟꯗ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯃꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯀꯣꯁꯄ꯭ꯂꯦ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯊꯣꯛꯀꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯗꯨ ꯃꯥꯒꯤ ꯋꯥꯛ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯝꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯋꯥꯛꯁꯦ ꯑꯔꯦꯝꯕ ꯇꯥꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯕꯣꯛꯁꯅ ꯀꯩꯅ ꯈꯔ ꯁꯦꯝ ꯈꯣꯠꯂ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯏꯁꯥꯗ ꯍꯣꯞꯁꯤ ꯈꯔ ꯅꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯆꯦꯁꯤꯅ ꯆꯠꯄ ꯈꯣꯠꯂꯒ ꯌꯥꯝ ꯃꯃꯜ ꯂꯩꯇꯅ ꯁꯦꯝꯕ ꯄꯣꯠꯇꯣ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔ ꯈꯣꯠꯂ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯕ ꯃꯤꯀꯨꯞ ꯑꯣꯏꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯥꯅ ꯂꯥꯏ ꯌꯦꯛꯄ ꯈꯣꯠꯄ ꯁꯥꯕ ꯈꯣꯠꯄ ꯌꯥꯝꯅ ꯄꯥꯝꯖꯕꯁꯤ ꯑꯩꯅ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯏꯊꯟꯗꯅ ꯏꯆꯥꯈꯩꯁꯦ ꯍꯣꯠꯅꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯏꯊꯟꯗꯅ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯤꯁꯨ ꯊꯨꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯨꯄꯥꯁꯨ ꯑꯩꯒ ꯀꯥꯏꯅꯔꯒ ꯑꯩ ꯏꯄꯥꯝꯗ ꯂꯩꯖꯕꯅꯤ ꯑꯩ ꯏꯊꯟꯇꯅ ꯑꯉꯥꯡꯁꯤꯡꯁꯤ ꯍꯣꯠꯅꯖꯕꯗ ꯃꯣꯏꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯗꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏ ꯃꯈꯣꯏꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯝꯗꯥꯏ ꯃꯤꯡ ꯆꯜꯂꯝꯗꯥꯏꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯊꯪꯅ ꯇꯧꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯑꯩ ꯑꯍꯤꯡꯗ ꯀꯞꯄ ꯐꯥꯎ ꯌꯥꯎꯈꯤ ꯌꯥꯝ ꯋꯥꯅ ꯑꯩ ꯃꯈꯣꯏꯕꯨ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯁꯤꯅ ꯑꯄꯥꯝꯕꯁꯤꯗꯗꯤ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯁꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯈꯤꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒꯤ ꯋꯥꯕꯒ ꯑꯗꯒꯤ ꯃꯈꯣꯏꯅ ꯁꯤꯝꯇꯪ ꯂꯧꯕꯤꯌꯣ ꯏꯃꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯂꯧꯕ ꯉꯝꯈꯤꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯖꯩ ꯑꯩꯅ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯍꯟꯅꯔꯣꯏ ꯑꯩ ꯏꯆꯥꯁꯤꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯗꯤ ꯄꯤꯅꯤꯡꯕ ꯑꯩꯅ ꯂꯩꯇꯕꯅꯤꯅ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯒꯤꯂꯥꯁ ꯆꯥꯝꯗꯅ ꯈꯣꯠꯇꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯅ ꯑꯄꯥꯝꯕꯁꯤꯗꯪꯗꯤ ꯃꯅꯤꯡ ꯊꯨꯡꯖꯁꯅꯨ ꯍꯥꯏꯅ ꯑꯩ ꯑꯁꯤꯗꯪ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯋꯥꯛꯁꯤ ꯁꯨꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯂꯥꯏ ꯌꯦꯛꯄ ꯁꯤꯒꯨꯝꯕ ꯁꯨꯕꯁꯦ ꯑꯩꯗ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯇꯦꯜ ꯐꯝꯕꯅꯤꯅ ꯃꯥꯒꯤ ꯄꯥꯈꯣꯟꯁꯤ ꯆꯠꯅꯉꯥꯏ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯀꯣꯂꯦꯖ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯉꯝꯃꯒ ꯇꯨꯏꯁꯟ ꯆꯠꯂꯒ ꯍꯜꯂꯛꯑꯝꯒꯨꯝ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗꯒꯤ ꯄꯨꯡ 10 ꯇꯥꯔꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯄꯨꯡ 11:30ꯗꯩꯅꯦ ꯑꯗꯨꯗꯩꯅꯦꯕ ꯑꯩꯅ ꯋꯥꯛ ꯁꯨꯕ ꯍꯧꯔꯤꯁꯦ
ꯑꯗꯒꯤ ꯄꯨꯡ 12 12 ꯊꯦꯡꯉꯕꯗ ꯄꯨꯡ 2 ꯁꯥꯡꯃꯨꯛꯇꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯩ ꯋꯥꯛꯁꯤꯡꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯟꯇꯔꯦꯁꯁꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯅꯝꯊꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯟꯈꯠꯄꯒꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥꯛꯁꯦ ꯑꯗꯨꯝ ꯁꯨꯅꯤꯡꯕꯒꯤ ꯃꯨꯠꯁꯦ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯁꯨ ꯂꯩꯔꯦ ꯑꯥꯏꯗꯤꯌꯥ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯔꯛꯑꯦꯕ ꯑꯩꯅ ꯈꯟꯖꯩꯌꯦꯕ ꯃꯥꯂꯦꯝꯁꯤꯗ ꯃꯤꯅ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩ ꯑꯃ ꯄꯣꯛꯑꯝꯃꯦ ꯍꯥꯏꯅ ꯃꯌꯥꯝꯁꯤꯅ ꯁꯣꯟꯅꯍꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯛ ꯑꯃ ꯄꯥꯝꯃꯦꯕ ꯑꯩꯅ ꯄꯨꯊꯣꯛꯄ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯅꯦ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯄꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝ ꯍꯥꯏ ꯅꯪ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯔ ꯑꯗꯨꯝ ꯁꯤꯔꯗꯤ ꯅꯪ ꯀꯅꯥꯝꯇꯁꯨ ꯈꯪꯍꯧꯔꯣꯏ ꯑꯗꯨꯒ ꯀꯩ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯑꯩ ꯑꯃ ꯄꯣꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯃ ꯄꯨꯊꯣꯛꯑꯝꯃꯦ ꯍꯥꯏꯕ ꯑꯃ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯔꯤꯕꯥꯁ ꯑꯀꯣꯏꯖꯝ ꯍꯥꯏꯅ ꯃꯥꯁꯦ 3D ꯒ꯭ꯔꯥꯐꯤꯛꯀꯤ ꯌꯥꯝ ꯐꯖꯅ ꯋꯥꯛ ꯁꯨꯕ ꯃꯤꯅꯦ ꯃꯥꯅꯅꯦ ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯁꯦ ꯀ꯭ꯋꯥꯟꯇꯝ ꯖꯦꯅꯤꯛꯁꯥꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯋꯥꯛ ꯁꯨꯃꯤꯟꯅꯕ ꯌꯥꯅꯤ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯃꯥꯅ ꯈꯪꯉꯦ ꯑꯩꯒꯤ ꯋꯥꯛꯁꯤꯡꯗ ꯃꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦ ꯅꯪ 3D ꯒ꯭ꯔꯥꯐꯤꯛꯁꯀꯨꯝꯕ ꯈꯔ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯒ 3D ꯄ꯭ꯔꯤꯟꯇꯔ ꯈꯔ ꯂꯩꯌꯣ 3D ꯄ꯭ꯔꯤꯟꯇꯔ ꯑꯃ ꯂꯩꯔꯣ ꯑꯗꯨꯒ ꯅꯪ 3D ꯒ꯭ꯔꯥꯐꯤꯛ ꯇꯝꯃꯣ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯔꯛꯀꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ 3Dꯒꯤ ꯑꯣꯟꯂꯥꯏꯟ ꯀꯣꯔꯁ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥ ꯑꯦꯀꯥꯎꯟꯁꯦ ꯐꯖꯅ ꯂꯩꯇꯕ ꯑꯗꯨꯗꯒꯤ ꯁꯦꯟ ꯊꯨꯝꯁꯦ ꯐꯖꯅ ꯂꯩꯇꯕꯗꯒꯤ ꯑꯩꯁꯦ ꯐꯖꯅ ꯍꯥꯏꯈꯤꯕꯅꯦ ꯚꯥꯏ ꯑꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯌꯦ ꯑꯗꯨꯅ ꯑꯩ ꯇꯝꯗꯕꯅꯦ ꯈꯣꯠꯇꯕꯅꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯝꯗ꯭ꯔꯤꯁꯦ ꯑꯩ ꯌꯥꯝ ꯇꯝꯅꯤꯡꯉꯦ ꯑꯗꯣ ꯁꯣꯝꯅ ꯐꯔꯛ ꯈꯔ ꯇꯥꯗꯅ ꯇꯧꯕꯅꯦꯅ ꯑꯗꯨꯝ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯅꯤ ꯑꯣꯏꯕꯅꯤꯅ ꯏꯀꯥꯏꯕꯅꯤꯅ ꯑꯗꯨꯝ ꯚꯥꯏ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯇꯅ ꯑꯩꯁꯦ ꯁꯨꯝ ꯇꯝꯗ꯭ꯔꯕꯅꯦ ꯑꯗꯨ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯆꯔꯥꯡꯅꯔ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯉꯩꯁꯤꯗ ꯏꯗꯨ ꯂꯥꯏꯐ ꯏꯟꯗꯤꯌꯥ ꯑꯩꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯥꯏꯔꯟꯃꯦꯟꯅ ꯈꯪꯅꯕ ꯖꯣꯅꯁꯇꯣꯟꯒꯤ ꯁꯥꯇ꯭ꯔꯗꯣ ꯑꯗꯨꯗꯁꯨ ꯃꯥꯒꯤꯁꯨ ꯀꯩꯅꯣ ꯈꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯔ ꯄꯤꯈ꯭ꯔꯃꯦ ꯅꯪꯒꯤꯁꯨ ꯄꯤꯕꯤꯒꯦ ꯈꯣꯠꯀꯦ ꯑꯁꯤꯗ ꯑꯩꯒꯤ ꯄꯣꯠ ꯂꯣꯏ ꯂꯩꯔꯦ 3D ꯅꯪꯒꯤ ꯇꯝꯅꯤꯡꯕ ꯑꯗꯒꯤ 3D ꯄ꯭ꯔꯤꯟꯇꯔꯁꯨ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯨ ꯋꯥꯛꯇꯣ ꯐꯖꯅ ꯇꯧꯁꯤ ꯈꯣꯠꯁꯦ ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯛꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯑꯩꯒꯤ ꯄꯨꯊꯣꯔꯛꯀꯗꯕ ꯋꯥꯛꯁꯦ ꯑꯥꯏꯗꯤꯌꯥꯁꯤ ꯃꯊꯪ ꯂꯩꯕꯅꯤꯅ ꯋꯥꯛꯁꯤ ꯃꯊꯪ ꯄꯨꯊꯣꯛꯅꯤꯡꯉꯦꯕ ꯑꯩꯁꯤ ꯕꯣꯛꯁ ꯈꯔ ꯆꯞꯇ ꯑꯣꯏꯗꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯕ ꯄꯥꯝꯗꯤ 3D ꯁꯨꯔꯒ ꯗꯥꯏꯔꯦꯛ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯕꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯃꯛ ꯄꯤꯅꯦꯅ ꯍꯥꯏꯔꯛꯄꯁꯤꯅꯦ ꯑꯩꯅ ꯍꯔꯥꯎꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯌꯥꯝ ꯋꯥꯠꯄ ꯋꯥꯛꯅꯦ ꯑꯩꯅ ꯁꯦꯝꯖꯔꯤꯁꯤꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯁꯨꯔꯤꯕ ꯋꯥꯛꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯁꯨꯔꯝꯕꯁꯨ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯃꯇꯤꯡꯗꯤ ꯂꯩꯖꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯖꯕꯗꯤ ꯉꯝꯖꯗꯕ ꯀꯌꯥ ꯂꯝꯗꯝꯁꯤꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯈꯤꯒꯅꯤ ꯂꯝꯗꯝꯁꯤꯒꯤ ꯑꯅꯧꯕ ꯃꯥꯏꯌꯣꯟꯗ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯨ ꯁꯣꯏꯗꯅ ꯆꯠꯅꯐꯝ ꯂꯩꯒꯅꯤ